KADANGBAND CHINGKHONG Phou Yeiduna Leiba Loumee Shing Kuki Khutlai Paiba Shing Nongmei Kapshillakhre LOUBUK TAGI THORAKPA YADADUNA LEIRAMBA Loumee KHARA ARAMBAI TENGOL na rescue TOURAGA PUTHORAKKHRE HAIRI Thogdok asi ngasi numit yung bamatung pung amamakhairom taba aduaida Lamsang Police Station na konba KADANGBAND Part 2 gi awang thangba Nakuzang khul mamangda leiba LOUBUK amada thokibani press na fangba paw magi matung ina Kuki Khutlai Paiba Shing aduna Nakuzang khul maning elite top haina khangnaba chingdon lomdagi KADANGBAND Part 1 amadi 2 anigi lonaba BSF camp leiba mafam amada nongmei round khara kapsilaktuna kaihaurakibani BSF ki maikai dagisu Kuki Khutlai Paiba Shing adu tamna nongmei round khara kapki BSF sengna khut halakpadagi Kuki Khutlai Paiba Shing adu nongmei kapa lepki matam ikan kanadana Kuki Khutlai Paiba Shing aduna KADANGBAND Part 2 gi awang thangbada leiba Nakuzang khul mamang chingkhong gi labukta Phou Yeiduna Leiba Loumee Shing da onsinduna nongmei round khara amuk kapsinba hoki nongmei kapsilakpagi paw adu hek phangbaga Arambai Tengol Unit 18 gi fighting squad team Shing mafam aduda khonglei thuna changsinduna Kuki Khutlai Paiba Shing aduga khutoknaki nakal animakta minute kunrom kapnaraba matung nongmei kapnaba adu lepki Kuki Khutlai Paiba Shing adugi etekta thorakpa yadana leiramba Loumee kharasu Arambai Tengol gi tengoloi Shing na puthorakki hairi